Hello इचिनो मयाम वेलकम बैक टू माय न्यू वीडियो मयाम मयाम कमाई तौनारीगे मयाम नुंगाइनारिबो मयाम ngasi अनौबा वीडियो मा पुदुना लाए मतम कुइनै तुंगदा मयाम ngasi वीडियो से रूम टूर तौतोइनी मयाम लोगो जमिने से वीडियो से ꯃꯌꯥꯝ ꯔꯨꯝ ꯌꯦꯡꯍꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯁꯤ ꯂꯩꯁꯦ ꯍꯥꯟꯅ ꯎꯠꯆꯔꯝꯒꯦ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯖꯈꯤꯕ ꯂꯩꯅꯤ ꯑꯗꯣ ꯐꯖꯗ꯭ꯔꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯥꯠꯂꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯤ ꯑꯃꯇꯪ ꯏꯄꯥꯝꯗꯒꯤ ꯆꯔꯥ ꯄꯣꯔꯛꯑꯒ ꯊꯥꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯄꯨꯡꯗꯣꯟꯅꯤ ꯌꯥꯝ ꯆꯥꯎꯋꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯄꯤꯛꯏ ꯑꯗꯣ ꯑꯣꯟꯈꯤꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯋꯤ ꯃꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝꯅ ꯍꯥꯎꯋꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝꯁꯦ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯆꯥꯎꯕ ꯔꯨꯝꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯖꯩ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ Leave me baby don't wanna fall again think about it but you hold me like you don't wanna break I need you maya asini ꯑꯩꯒꯤ ꯔꯨꯝꯗꯣ ꯑꯗꯣ ꯑꯩꯁꯦ ꯁꯤꯗ ꯁꯣꯐꯥꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯊꯝꯃꯦ Forever, forever. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩ ꯔꯨꯝ ꯇꯨꯔ ꯇꯧꯕꯁꯨ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯅꯝꯅꯤ ꯃꯃꯥꯒ ꯄꯄꯥꯒꯅ ꯊꯥꯕ ꯑꯗꯣ ꯖꯅꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝꯁꯨ ꯐꯖꯗ꯭ꯔꯥ ꯑꯗꯣ ꯆꯥꯕꯁꯨ ꯐꯖꯅ ꯄꯦꯜꯂꯦ ꯖꯅꯝꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤꯅꯤ ꯑꯗꯣ ꯄꯥꯝꯕꯤ ꯄꯤꯛꯑꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤ ꯈꯨꯄꯥꯟꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯆꯥꯎꯋꯤ ꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ